Kangla gi Sukhun Amada Sareng Ngangou Ngakok Hompu Ngakha Sangbai Taret Punna Surakini Ngangou Ngakok Hompu Haibadi Sit Hompu Ngakha Sangbai Taret Haibadi Yek Salai Taret Sukhun Amada Punna Suba Haibadi Pullap Punsinduna Lengba Yadba Achetpa Warep Louminnaba Matamadu Yauradi Naitom Chatke Naitom Tage Khallunu Pamba Kaina Sokani Apun magi matam yorok le khangu Lauri da chatpi phingang inbi tadagi di nupi taima Sagol chense lal pau lau se marau se nupi na khoina itaima khoina igi pal ngagla u nupi gi khongthang di labuk ki lauri da chatpaga changdam nai khongthang ama hek soibaga labuk leikhom da tabaga pangkhak oiri nupa gi matik mathauna hapasu Lal gi lanjang mathau hapasu nupi na oye 24 January 2024 gi Kangla gi Arambai Tengol gi mifam achamba taraiba mifam oiroi mapu magi nongdam khonna thamlamlaba ipu maichau singna tekpi takpiramlaba mifam oiganiye matam asi yaurakladi haina singna ngamdayu ko langam phiral thetkani laktai ngamdai soiraba chukli chumna phadraba Nungshiraba nangi naramdam Waikini ko miramdam Haina singna ngamdai si Chukli chetna pharasi Naitom chatke khanganu Pamba kairel kaijawna sokani Kanglagi sukhu amada Sareng Ngangou Ngakok Hompu Ngakha Sangbai Taret Punna sukhu amada Suduna Apun magi warep lauba matamgi Khonglaini Arambai Tengolgi mifam 24 January 2024 Achamba tarai banatte Yaifaba pinabiro lining thau Pakhang Banungpan anibu khurumjari